ꯇꯨꯁꯜꯂꯨꯕꯗꯒꯤ ꯈ꯭ꯋꯥꯡ ꯆꯔꯛꯐꯝ ꯑꯅꯤ ꯀ꯭ꯔꯦꯛ ꯑꯣꯏꯈꯤꯕꯅꯦꯕꯀꯣ ꯅꯪꯉꯣꯟꯗ ꯀꯥꯞꯄꯣ ꯄꯥꯄꯥꯅ ꯃꯔꯨꯁꯨ ꯆꯥꯎ ꯆꯥꯗꯣꯏꯔꯥ ꯍꯪ ꯃꯔꯨ ꯄꯨꯔꯛꯏꯁꯦ ꯆꯠꯁꯤ ꯉꯥꯏꯈꯣ ꯑꯍꯥꯟꯕꯛꯇꯗ ꯃꯌꯥꯝꯕꯨ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯥꯏꯕꯀꯣ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯋꯦ ꯃꯌꯥꯝ ꯁꯔꯨ ꯁꯔꯥꯡꯒꯁꯦ ꯋꯥꯏ ꯅꯨꯡꯒ ꯁꯤꯠꯂꯤꯁꯦ ꯃꯌꯥꯝ ꯑꯩ ꯁꯤꯠꯅꯤꯡꯗꯅ ꯌꯥꯝ ꯋꯥꯅ ꯁꯤꯠꯂꯤꯅꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏꯑꯦ ꯃꯌꯥꯝ ꯈ꯭ꯋꯥꯡ ꯇꯦꯛꯄ ꯃꯤꯅ ꯈ꯭ꯋꯥꯡ ナꯕ ꯃꯤꯅ ꯑꯗꯨꯝ ꯈꯪꯒꯅꯦꯕꯀꯣ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯑꯅꯥꯕꯁꯦ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯁꯠ ꯂꯣꯏꯁꯜꯂꯝꯃꯒ ꯉꯁꯤꯗꯤ ꯈ꯭ꯋꯥꯡꯁꯦ ꯑꯝꯇ ꯃꯥꯂꯤꯁ ꯇꯧꯍꯜꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯖꯨꯝ ꯃꯅꯥꯛꯇ ꯃꯥꯂꯤꯁ ꯇꯧꯕ ꯌꯥꯝꯅ ꯍꯩꯕ ꯑꯍꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯉꯣꯟꯗ ꯉꯁꯤꯗꯤ ꯆꯠꯀꯦ ꯇꯧꯋꯤꯅꯦ very good joy ꯇꯧꯔꯣ ꯃꯌꯥꯝ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛ ꯁꯨꯔꯦ ꯈ꯭ꯋꯥꯡ ꯅꯥꯕꯁꯦ ꯀꯟꯅ ꯍꯦꯟꯖꯜꯂꯛꯏꯁꯦ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ ꯈꯜꯂꯒ ꯆꯠꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕ ꯉꯁꯤꯗꯤ ꯆꯠꯇꯕ ꯌꯥꯔꯔꯣꯏꯅ ꯆꯠꯂꯕꯅꯦ ꯃꯌꯥꯝ ꯁꯤ ꯇꯧꯈ꯭ꯔ ꯃꯀꯥꯡꯗ ꯏꯁ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯀꯥꯡ ꯄꯝꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤ ꯇꯧꯈ꯭ꯔꯣ ꯑꯃꯨꯛꯀ ꯃꯃꯥ ꯋꯥꯅꯤꯌꯦ ꯑꯣꯏꯃꯥ ꯃꯃꯥ ꯋꯥꯅꯤ ꯀꯥꯏꯉꯣ ꯍꯧꯖꯤꯛꯀꯤ ꯃꯥꯂꯤꯁ ꯇꯧꯕ ꯑꯍꯟꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯀꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯏꯅꯦ ꯃꯅꯥꯎ ꯆꯪꯉꯛꯏ ꯍꯧꯖꯤꯛ ꯃꯍꯨꯠꯇ ꯊꯥꯡꯒꯠꯂ ꯊꯛꯄꯗꯣ ꯊꯥꯡꯒꯠꯂ ꯊꯛꯑꯣꯅꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯆꯥꯗꯣ ꯊꯥꯡꯒꯠꯂ ꯊꯛꯑꯣ ꯍꯥꯎꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯀꯥꯞꯄꯣ ꯀꯥꯞꯀꯦ ꯅꯪꯉꯣꯟꯗ ꯀꯥꯞꯀꯦ ꯍꯥꯎꯋꯤ ꯍꯥꯏꯔꯣꯅ ꯌꯝꯃꯤ ꯍꯥꯏꯔꯣ ꯌꯥꯝ ꯍꯥꯎꯋꯦꯍꯦ ꯕꯣꯕꯣꯛ ꯃꯅꯥꯎꯅ ꯇꯟ ꯍꯧꯕꯁꯦ ꯌꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯥꯂꯤꯁ ꯇꯧꯕꯗꯤ ꯍꯥꯞꯆꯔꯛꯑꯔꯣꯏꯒꯦ ꯏꯀꯥꯏꯖꯔꯦꯕꯀꯣ ꯃꯥꯂꯤꯁ ꯇꯧꯕ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯣ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯌꯦꯔꯨꯝꯁꯦ ꯑꯣꯝꯂꯦꯠ ꯇꯧꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯍꯟꯗꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯦ ꯈ꯭ꯋꯥꯡꯁꯦ ꯅꯥꯕ ꯍꯦꯟꯖꯜꯂꯛꯑꯦꯕꯀꯣ ꯅꯍꯥꯟꯉꯩ ꯑꯗꯨꯝ ꯈ꯭ꯋꯥꯡꯒꯤ ꯑꯩꯒꯤ ꯕꯦꯜ ꯂꯩꯕꯗꯣ ꯕꯦꯜ ꯐꯥꯔꯒ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯀꯥꯗꯣ ꯂꯣꯏ ꯇꯧꯋꯤꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯅꯥꯕꯁꯦ ꯀꯟꯅ ꯍꯦꯟꯖꯜꯂꯛꯄꯀꯣ ꯑꯩꯁꯦ ꯂꯦꯞꯄꯐꯥꯎ ꯂꯦꯞꯅꯤꯡꯗꯦꯕꯀꯣ ꯍꯤꯞꯅ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦꯕꯀꯣ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯥꯏꯕ ꯀ꯭ꯔꯦꯛ ꯂꯥꯎꯔꯦꯕ ꯁꯔꯨ ꯁꯔꯥꯡꯁꯦ ꯑꯗꯨꯅ ꯑꯁ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯃꯥꯂꯤꯁ ꯇꯧꯍꯜꯂꯨꯕꯅꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯁꯨꯃꯣ ꯍꯣꯠꯇꯣ ꯖꯦꯜꯗꯣ ꯃꯈ꯭ꯋꯥꯡ ꯇꯩꯅꯕꯩꯗꯣ ꯑꯗꯨ ꯇꯩꯁꯜꯂ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯑꯉꯥꯡ ꯄꯤꯛꯏꯉꯩꯗ ꯇꯨꯁꯜꯂꯨꯕꯗꯒꯤ ꯈ꯭ꯋꯥꯡ ꯆꯔꯛꯐꯝ ꯑꯅꯤ ꯀ꯭ꯔꯦꯛ ꯑꯣꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯨ ꯄꯤꯛꯄꯒ ꯑꯗꯩꯗꯤ ꯍꯤꯗꯥꯛꯇꯨꯅ ꯄꯦꯟ ꯀꯤꯂꯔ ꯉꯥꯛꯇꯅꯦꯕꯀꯣ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯄꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯄꯦꯟ ꯀꯤꯂꯔ ꯑꯣꯈꯥꯛ ꯀꯨꯏꯅ ꯆꯥꯔꯝꯃꯦ ꯆꯥꯕꯒꯗꯤ ꯑꯗꯨꯝ ꯐꯩꯌꯦꯕꯀꯣ ꯆꯥꯕ ꯂꯦꯞꯄꯒ ꯑꯗꯨꯝ ꯍꯧꯕ ꯑꯗꯨꯅ ꯄꯦꯟ ꯀꯤꯂꯔ ꯌꯥꯝ ꯆꯥ ꯐꯠꯇꯦ ꯍꯥꯏꯅ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯁꯨꯕ ꯈꯣꯠꯄ ꯑꯁꯤ ꯃꯌꯥꯝꯁꯤꯒ ꯐꯖꯟꯕ ꯉꯝꯗꯦꯕꯀꯣ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯦꯗꯅꯀꯣ ꯐꯖꯟꯕꯁꯦ ꯉꯝꯗꯦ ꯑꯗꯨꯝ ꯅꯥꯏꯌꯦꯕꯀꯣ ꯑꯗ ꯍꯟꯗꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯖꯨꯝ ꯃꯅꯥꯛꯇ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯏꯕꯣꯛ ꯑꯃꯈꯛ ꯂꯩꯌꯦ ꯃꯌꯥꯡꯅꯤꯗ ꯑꯇꯣꯞꯄ ꯖꯥꯇꯤꯅꯦꯕꯀꯣ ꯑꯗ ꯃꯉꯣꯟꯗ ꯃꯥꯂꯤꯁ ꯇꯧꯍꯜꯂꯨꯕꯅꯦ ꯃꯥꯁꯦ ꯃꯥꯂꯤꯁ ꯇꯧꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯌꯦꯕ ꯃꯔꯤ ꯃꯔꯥꯡ ꯌꯥꯝ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯇꯧꯍꯜꯂꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯗꯤ ꯑꯁ꯭ꯋꯥꯏ ꯂꯦꯡꯕꯥꯟ ꯑꯗꯩ ꯈꯨꯠ ꯁ꯭ꯋꯥꯏ ꯈꯨꯠꯀꯁꯦ ꯑꯗꯩ ꯈ꯭ꯋꯥꯡ ꯂꯣꯏ ꯅꯥꯏ ꯃꯔꯤ ꯃꯔꯥꯡ ꯄꯨꯝꯅꯃꯛ ꯅꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯍꯜꯂꯨ ꯇꯥꯔꯦ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤꯅ ꯃꯌꯥꯝ ꯇꯨꯝꯕ ꯈꯣꯠꯄ ꯖꯥꯍꯤꯞꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯉꯥꯡ ꯆꯥꯎꯕꯅꯤꯅꯀꯣ ꯑꯩ ꯈꯨꯠꯁꯤꯗꯅꯤ ꯁꯤꯗꯩꯁꯤꯗ ꯃꯃꯥꯏ ꯃꯀꯣꯛꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤꯗꯅ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯨꯝꯗꯣꯏꯕ ꯃꯥꯗꯣ ꯑꯗꯨꯅ ꯈꯨꯠ ꯀꯩꯀꯥꯁꯦ ꯂꯣꯏ ꯁꯤꯗꯩꯌꯦꯕꯀꯣ ꯈꯪꯗꯦ ꯑꯉꯥꯡ ꯆꯥꯎꯕ ꯉꯥꯏꯕ ꯇꯥꯕꯅꯤ ꯃꯌꯥꯝ ꯁꯨꯒꯗꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯑꯕꯀꯣ ꯁꯨꯔꯔꯣꯏ ꯃꯌꯥꯝ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦ
ꯋꯥꯔꯦ ꯉꯁꯤꯗꯤ ꯋꯦꯗꯔꯁꯨ ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯃꯪꯉꯦꯕꯀꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯇꯧꯕꯅꯦ ꯐꯃꯨꯡꯒꯤ ꯍꯥꯂꯠꯁꯦ ꯎꯕꯗ ꯐꯃꯨꯡꯁꯦ ꯑꯃꯨꯛ ꯂꯣꯏꯁꯟꯕ ꯌꯥꯔꯔꯣꯏ ꯑꯩ ꯍꯁꯕꯦꯟꯁꯨ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔ ꯃꯥꯅꯦꯕꯀꯣ ꯃꯥ ꯇꯨꯝꯃꯤꯉꯩꯒꯤ ꯐꯃꯨꯡꯗꯣ ꯂꯣꯏꯁꯟꯕ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯂꯣꯏꯁꯜꯂꯝꯗ꯭ꯔꯕ ꯑꯗꯣ ꯃꯥ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯐꯃꯨꯡꯁꯦ ꯑꯃꯨꯛ ꯂꯣꯏꯁꯜꯂꯒꯦ ꯕꯦꯗꯁꯤꯠꯁꯦ ꯑꯅꯧꯕꯒ ꯊꯥꯔꯣꯏ ꯁꯤ ꯑꯗꯨꯝ ꯊꯥꯔꯒꯦ ꯇꯜꯂꯦꯕꯀꯣ ꯉꯁꯤꯗꯤ ꯄꯨꯔꯥ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯅꯣꯡ ꯑꯃꯨꯛ ꯆꯨꯊꯔꯛꯑꯦ ꯐꯤꯔꯣꯜ ꯂꯧꯁꯟꯈꯤꯒꯦ ꯌꯥꯝ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯒ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯄꯤꯇꯤ ꯆꯨꯒꯦ ꯍꯥꯏꯗꯤ ꯖꯝ ꯖꯝ ꯆꯨꯗꯅ ꯁꯤꯒꯁꯨ ꯑꯃ ꯂꯩꯔꯦ ꯋꯥꯏ ꯃꯌꯥꯝ ꯁꯪꯒꯣꯏꯗ ꯐꯧꯗꯣꯛꯈꯤꯒꯦ ꯐꯤꯔꯣꯜꯁꯤꯡꯁꯦ ꯉꯁꯤꯒꯤ ꯅꯣꯡꯁꯦ ꯃꯤ ꯌꯣꯠꯄ ꯅꯣꯡꯅꯤꯕꯀꯣ ꯆꯨꯕ꯭ꯔꯥꯁꯨ ꯖꯝ ꯖꯝ ꯆꯨꯗꯕ ꯑꯃꯨꯛ ꯍꯥꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒꯤ ꯕꯇꯜ ꯑꯃꯨꯛ ꯁꯦꯡꯈꯤꯒꯦ ꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯪꯒꯣꯝ ꯊꯛꯀꯦ ꯍꯥꯏꯔꯛꯑꯅꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯗꯣꯟꯆꯥ ꯍꯣꯏꯗ ꯃꯕꯣꯛꯆꯥ ꯍꯣꯏꯗ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯍꯤꯗꯥꯛ ꯑꯃꯨꯛ ꯆꯥꯈꯤꯒꯦ ꯁꯤꯅ ꯑꯩꯒꯤ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯤꯗꯥꯛꯅꯤ ꯁꯤꯗꯁꯨ ꯇꯦꯕ꯭ꯂꯦꯠ ꯃꯌꯥꯝ ꯂꯩꯗ ꯈꯨꯠꯖꯥꯝ ꯑꯃꯅꯤ ꯊꯣꯝ ꯊꯩꯔꯣ ꯍꯥꯎꯕ꯭ꯔꯥ ꯀꯌꯥꯝ ꯍꯥꯎ ôi má không bao giờ से जुआन जा Papa đã maru sudah ông chán rồi ra không maru pray gì Papa nãy chị nào đó maru sudah ông chán rồi ra anh hàng ngona maru nggak tahu pray itu kayak gini không hả đâu còn ilo इन बाबा इधर बना चुपचाप इसे वापस कर ये मैं स्पेशल किशा के लिए लेकर आया हूँ किशा तो मेरी वाइफ है ना मैम सिगा जेरुम अनि बॉयल तौरे जेरुम से ऑमलेट होना थाव यावरा चाबदा थाव चानिंगद्रबको अदुगी बॉयल ओइना तौरे कइनो दुकान चतोय ममा चतोय ने असीना दुकान चनिंगबै वखलनी संदा तार दुकान चनिंगे नको दुकान चनिंगबै वखलनी सिना चाची चाची